Bangladeshta miyoi kaya ama sikhiba leibak adugi Prime Minister Sheikh Hasina na fam thadoklaba matungda leibak thadoktuna chenkhiba amadi leibak aduda army na marakki oina leibak ngakpa haurakhiba asigi marakta Bangladeshta haujiki leiriba Maitai Pangal amadi Bishnupriya Singh tekta kaitana leiri haina Bangladeshta leiriba miyoi singna Chief Minister Nongthombam Biren da khangankhre ngarang numidang Nongthombam Biren Singh na social media da thagalakiba post amada Bangladesh da leiriba Sudhir Kauba Manipur macha amaga hakthengna telephone gi khuthang da wari sanaba aduda mafam aduda leiriba Mitai Pangal Singh hana degi yamna kina pakhatna leirami adubu haujikti irang nimtharakibaga loinana asoi angam yaudana leire haina Chief Minister gi mafamda phongdokrakhi loinana Chief Minister gi maikai degi Bangladesh da leiriba Manipuri diaspora gi damakta paliba leingak asina angamba mateng su pangani haiki ne CM ne na akhoi Bangladesh ki no akhoi maitai sing kamai taurige maitai pangal mayam do shoda ki bagi mutumi sarkar no bidang khawdi yamna people mong de koi le gamne koi ji nina sanda adu koi ji mandi gumba mando gumba da adu bo je nasi political leaders in oi je animal ki koi yana ba puraga सिगुम मजे थोक लरोय है बगे मकोय ना करे फादर तमे ओके कोई सेक्शन नदी लाइनरी अदो वो थोक थोक दबगी ओइना लाइट्रे याम इंटर रिमोंड ओइना लाइ पुरा या तगा दो मेंजु गसी नुम दांजा सेंबल ओइ के बगे मोंड ओइना लाइ मजे सेंबा तारगदी दोनो उठना रनि है बगे लंबी त लाइ बाबू ओ श्याम फरे हुजिबा असो ओपन कैसु थोदोक लाइते को Only powder amatan laite laite ki maning da san amatan laite amatan laite Maitai pangan jingju ko Maitai pangan king at the laite king okay BJP I think now simshu adum kana su shop pom laite na laite Bishnupriya Singh ju shop te ko yam phare yam adu noi ek karigum any urgency lairaga di pau thu na aigi mobile se phone tawraga kaino tawnanaba honasiko Thank you, Babu. Ishor na sanbisanu ishor khuramsiko okay thank you mayam do ina hangjara e mayam do ishor na sanbo oisunu haire hayu ko mayam su tare khudam dumare babu fani babu ne shoidana tawjara ke babu okay mongolo yu ishor na sanbibo oisunu kurumjari Manipur da fauduna chatliba National Highway ani asida security pibiduna highway asida chatliba miyoi singbu ngak senduna chatok chasin tawbada nungai hanbiyo haina Raj Sabha gi MP Sana Jawbale sembana ngarang parliament ta wafam asi pukhatkre parliament ki hawjik chathariba mifam asi gi special mention oina pukhakhiba wafam da MP Sana Jawbale sembana parliament ki upper house asida Manipur Nagaland Assam samna haliba National Highway 2 Imphal Dimapur lambi amadi Imphal amadi Assam ga samna haliba National Highway 37 Imphal Ziribam Road ani asida miyamna lalol itiki thabak tawnari adubu lambi ani asida ngahak laitena ban amadi blockade tawsinbana miyamgi changdraba yadraba pot kaya pusalakpada awaba mayoknare masigi mathakta mapalamdagi changlakadaba lam koiba singsu oiriba fibam asida changlakpa ngamhandre masina state asida senmitlon gi fibam da khara kanaba oigadaba adusu piba ngamdre maram masina union government na athubada national highway ani asigi ngak senbki thabak paikhat piduna miyamgi chatok chasin tawbada apanba pidana ba thabak sinbiyo haina mari lainaba singi pukning chingsinki These two national highways are the lifelines of Manipur, sir, but frequent disturbance, burns and blockade etc. cause many hardships to the people of Manipur. People are facing economic hardship by affecting trades and commerce, supply of essential goods, price hike and scarcity of goods. Passengers face delay, cancellation and the increased travel times affecting daily lives, education and healthcare. Shortage of essential items like food, medicine and fuel exacerbating humanitarian crisis. Frequent disturbances deter tourists and invest, hindering economic growth and development of the state. So, sir, I urge upon the union government to maintain the two national highways of Manipur safe and secure without any kind of disturbance or blockade so that people can move freely all the years round.
Thobal DC Office Complex dagi SDO building da laiba strong room ngakpagi duty tawriba nupa ama siduna lairamle. Thaudoga singasi ayuk pung nipan ga minute ni furam tabada thokibani hairi. Mafam adu da lairamba miyoi singdagi fangba pawgi matung inna laikhidraba miyoi adu sangayumfam part 1 Nungfau Bajar Mamang Laikai dagi MD Jafar Ali chahi yangkhaini thoi apokpa laikhidraba Yusuf Ali mahak 3rd IRB gi jawan amani mahaki rifle number 1194528 mahak ayuk pung nipan dagi ayuk pung tara fauba mafam aduda duty tabani hairi. Thasigi tang tara mangada pangthokadaba Independence Day gi parade tawringaida makhol ama taki haiduna yenglubada mafam aduda asiba hakchang adu taraga lairambani hairi. Thawdok adu masa mathanta kapsillaga sijaba oiramgani haina panari. Panba yai paw asi semba faubada forensic science ki team ngaiduna lairi.